गाई थाउदिन Ingat, kuiti. Kalau ini tiga gitu. Kenapa? Baik, kau cira. Ini.
organization singi mi adum lapudi yawe adugo nakai sengna sigi damaktane haiduna government gi side gi ka hena initiative lokot di udri haidare hojik akhoi khurai haiku makong khabai soi se akhoi ising isau chene amna fajana soe yamna mong tadana soe ana mafam sida relief camp ani amaso hangtoga leire tonganna lanai tongan yum sing da su bi mayam ama khak akhoi sangjapam lauraga hause hause bakai ran tauri haba tare masigi awaba se kokna naba mayamna maikai punamak tagi akhoi hꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐꯀꯤ ꯑꯣꯏꯕ ꯇꯦꯡꯕꯥꯡꯁꯦ ꯃꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯗꯣ ꯃꯗꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯇꯣꯉꯥꯟꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯑꯩꯈꯣꯏ ꯁꯦꯝꯕ ꯁꯥꯕꯒꯤ ꯊꯕꯛ ꯑꯩꯈꯣꯏ ꯇꯧꯅꯔꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯉꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ cooperation PC mateng pangsi aduga matungda makha tarakpada sugumba isauhida awaba hengnadana bagi damakta lokhat pham thokpa thoksing ado mudu lengaki maikaidagi hadaki si amasina hanba sunate mamang da sumaina awaba myam thenagrabani phajana akhoi hyper sensitive oiba aduga normally akhoi affect tawba yaba aduma mafam singsi phajana find out tawra matungda masi mathanggi isaugi mamangda haiba tare phajana akhoi longnam banse semjandana aduga kurong thiningai oidaba mongda akhoi miyam sida secure oigada mongda akhoi thamba ngamna ba lengakna thodang lobi na ba adomda mayon sanbina na so akhoi appeal tawjage